คุณจ้าใช่ไหมเนาะโอ้กิจิมาซาบังงำแต่ว่ามีอันนี้ให้ไปตัวอีบานนี้เนี่ยบ้า มีมาตั้งอ่ะยีมากระจายก็มาจากวิจารณ์ก็เมื่อกี้พวกก็ไม่จานอะไรโอ้ยแล้วที่บ้าเนี่ยนนี้จะมีอันนี้เนี่ยไม่ใช่ใช่ยีมาจากก็เย็นกุมดิอีไรงำไม่ได้ทำไหมชันกุมสุเย็นอีไรก็งำไม่ได้ไม่ได้งำนี่ด่ะไอ้ใจดูงานดิดูมาปุ่มมาเดินงำนี่ออกใช่ใช่เลยออกชาดิปราปกโทเอให้ไปแต่เลยงานแล้วปะก็เยอะนาทีทางก็จะชิโอปะแกมกเย็นกี่บามจะนักยังสมัยชิกจ้าเดี๋ยวบิดสมัยทางก็ชิโอปะมุกบางตัววีนปีนให้แต่มันไปยังอาหารบะมักจะได้ไอ้วิดีโอชิบุยังไปริบะอาหารละมันสินอินาควายปุ่นมักปัวอาหารบะมักจะได้กงนั่นครันจรีแม่งงาสิกิมาเทลสิดีอกทงบนเองบก็ปกทงบะให้ไปแต่เลยปกทงบะเลยเด้อเด็กทับบีมีชิงจูตัวเร่สิเดทับบีขึ้นสวยเธอเร่เด็กสินะปะกอราเนี่ยบก็ปะกอราไอ้ยังมุกเกณฑ์ตัวกี้ช่างโดจันนิงลักไปให้แต่เลยดูนะครับทำไหมจะดีมั้ยเขาเสียมsakila me myam chaba horoge myam ado kaigumba ibani gi video sida soi gi balang gi bayar ju khuding ma apangba nachan na che singni na naung pa singni khalla ngak pi ko myam ko du di myam chaba horoge myam aha ông mua tại cho túi tiền mà tu ni khau lok ti lai na umro o kai o ngasi di ya me myam sum mong ma han be wan ni da chaba horoge myam thì không có thếชามไม่ให้ดอให้ดักดับดอให้ดักกัดทิ้งกดลุกทุกข์โอ้ข้าที่แม่ไอ้น่ะเจ้านักปุ่นนี่ก็ปิดเสพระสาวพันบันนี่บอกก็เพราะฉะนั้นพุทโธไอ้ก็อาหารน่ะตัวรบเนี่ยมุกทงบ่ไอ้น่ะ好ไหมถ้าบีก็ก็เกินที่เป็นตัวใช่ถ้าบีกะถ้าบีเอาเลยกินเหล้ากะมีกะเห็นไหมไม่สตอร์กะว่างับลงมากะค่ะไม่ไฟอ่ะงับมองก็งับปุ่มมากะเอาเนี่ยก็มาชูวิดีโอยังมากันใช่ไหมเนี่ยตัวอาดูน่ะมาตัวจำประมาณเขาทราบไหมเหรอมาที่เก็บส่วนสยามไทยบอกว่าแมวก็ถ้าบัจนัดนะกันสยามกันเล่นกับใช้ Google ใช้กุนมุกเหตุการณ์มันนี่มาที่มุนนะบอกคนนะบัจตัยมาตรงสิ่งนี้ตัวบ่เขาเลยบอกว่าคุณจ้าใช่ไหมเนาะอ๋อไอ้ใส่ชาตรงนี้ก็ค่ะฉันดูนะครับอ๋อค่ะอายุชอบปะยามจะซื้อเหรอปกติก็เอาไว้นะ
เอ้า พอบ้างอ่ะเก็บชุดน้ำมันจ้าไปปลุกทันกันแล้ว ใส่จานเมื่อกี้เลย ใจเยอะ เก็บช้อนด้วยทางเด็กนี่คันไปจ้ะมาแล้วก็ 즉 오늘 장가를 감다. 장가 찍어 봐. ฮะนะคะ 연기 밤다. งานแล้วก็ 그게 나한테 장가를 찍어 봐. 깨모. 연기 밤데 나 những 많이 식자들 비다 많이 장가 찍어 봐. 먹방 더위는 비는 해도 많이 얘네. 장가로. งานแล้วก็ 그냥 짝이 좀 짜리 다니는 아도 한다. 장가 찍어 온다. 찍어봐. 다운나. 다운 씨야 들어. 저기. nó còn nó ăn cầm coi bà làm món này hết chứ ค่ะแล้วเอาหมกจ่ายบะ ừ. เอามากินอยู่บ่สุขภาพค่ะเนี่ยเอาหมกจ่าย 잠깐 라이 하 จ่ายแล้วเนาะ 반 할바 มาเจ็บมาจ่ายกันเลยเลยค่ะเก็บช้อนไป 이 토에 해요 เรียกถ้วยแบบจะคิดตั้งจามป่ะก็ของฉันจะจ่ายจนน้อยเดี๋ยวนี้นะก็ในยามจะจ่ายบางงานเลยปะยามจะจ่ายบางงานเลย 아 잘해 ต้องเกยจืดนะคะแบบ 꼭 달래 rồi đấy 기존 잡에 꼭 달래면 ฝากไปอย่างมันไปบ้างเลย 집밥 소야 되고 그냥 ไปบ้าง 거기 집밥 소야 되고 라면 게 진짜 하고 잡네 뭐지 꼭 자지만 해도 오네 뭐 자, 남는 봐. 또 뭐이다. 야, 싸우는 게 손에 좀이야. 저희네들 으쌰, 영어. ผีมันจะก่อน cái 손이 얌 타이 인지 안니 목 타다 해봐.
인치 아니 목 사람님이 거기 양계 가면 뭐 시포เป็ด 즉 thì làm ăn nữa hầu đi hầu á rồiที่ ที่บ้านมงบางจะเลยนะก็ให้ยังวิมุนิ่งชิงแล้วกันนี่บะ ตอนนี้แล้วกันเนี่ย บางจาก็ เดินอ่ะ เล็กโตกว่ามุนิ่งชิงแล้วกันนี่บะให้ยังมุป้าจักอ้ามันไงดอกไอ้จะเฮาเริ่มนี่บอกว่าให้ดิแม่ถ้าดูป้าจักอ้ามันมาทำด้วยเฮียงเลยบะก็เชียไอ้ลุงนี่บอกว่าอามาเตาเรื่องไงละทำดีหมู่บางน้ำในบ่คนละกันได้อีมาห้อยง่างห้อยเมื่อจะหานะพี่เจนั้นบ่คนละยังไงจะอ่ะเสียหมู่บางตัวเมื่อกี้ใช้ตับโตยังไงตัวกว่าปลามาตำจังอยู่ข้างนอกเดียวอ่ะดูนี่แมวจะเจ๊งอ่ะจะปิดเป็นยังไง จะสิโลbien mà sao bằng ngầm dã trên mặt phải nó tiền bao nhiêu dã anh là si ayuk chứ hồi mình vô năm cái này hay là dã chắc một cái tức là này เคย sao จะเนี่ยมาจ่ายจ้ะอยาก รู้ จ่า ป่ะ ย เขาที่ทวงแล้วก็ไอ้ทวงnàyทวงยังไงอยู่แต่มันนำมาทันกันแล้วนึกตัวเลยว่าใช่ดิมาเตะมันใช่ยังแล้วมันแม่ไอ้น่ะมันจะให้มันเนี่ยใช่ตัวchắc là mày chắc là bắt đầu thì anh hai rồi đó họ chỉ một ra là cả làm mặc rồi bắt đầu sih ngát tăng cái gì mà khang bạc ngát tăng ngát nhiều ngát khác muốn lấy cái cả là chắc ngát cái gì mà không chắc xin luôn mi ไอ้ที่ชิมมาชิปะเราไม่ต้องวันเลยนะ mi ai yên mà mi bịt lại rồi bịt lại tới số cây đi upay lại ha tâm xa cái mẹ ngắm ra bắt tê tàu coi พวกกูจะทันเริ่มเนี่ย nó thật là bao thầy nhân buổi hè làm trai ngon như vậy nó hai khi mà tôi muốn mập nó trai hiểu nhở thầy bác phụ ไอ้ชิมมันจะจ้างมาตวงพ่อจะจ้างเลย cái đầu đó kìa ใหญ่ก็ cái hộ đó bảo cô là sao chứ không đi nghe à chứ lê bác phải chứ nè ท่านยังจะไป mà bốc thật là mà chứ hay yên thì ông ba xôi những sinh như thế พี่มีมาตั้งน่ะยี่มาจ่ายก็มาจ่ายอย่างนั้นก็ mà gì bốc cái mà chán là bởi ổi lắm บ้าน nè นี้จะมีอันนี้เนี่ยมาจ่ายใช่พี่มันแล้วก็มายี่มาทันแต่เนี่ยแบบมาจ่ายเนาะครั้งเดียว thằng đấy ชิมาเจ็บมาจ่ายเพราะ cho nên ấy là làm một cái ấy ốc ra baby rồi được không anh làm bây anh ngầm quấn vậy bạn ok xem hai cái bà con đó ốc ra bây giờ video của chính bạn đang ai video ốc ra nhưng của mà chính bạn ốc ra bây giờ dùng bôi ngầm thế bạn đó tay ôi để anh ngầm này bà con rồi ốc ra bên đó hơi cha thì nghe đi con bố con thì ngắm đi không có gì đi tôi mang khăn lên ngắm đi nè con thấy lúc đó amok cha kan di amok ngam dre ngasi chung ngam je ngasi je ngahang kai kui le pok cha je se ada pok cha je kui do ngam ka na khalu ni ba isu mo ko chao nga mi cha bu ga te hau do man ba ko habdi moi pra cooker da ka ma ga smai ba thieng ga da better be timing do da mai si pie bu di pie lam ni ko si su ko ado kitam ni le ye pa da ne ka mam ni si je rồi phải lấy cho anh ngắm rồi giờ mà xìa phải lại đi năng ra ấy nó xin mong bằng phía rồi đấy đối đẹp hả
ꯑꯣꯛ ꯀꯦꯖꯤ ꯑꯃꯐꯥꯎ ꯆꯥꯕ ꯉꯝꯗꯕꯤꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅꯤ ꯏꯕꯥꯅꯤꯁꯦ ꯑꯣꯛ ꯀꯦꯖꯤ ꯑꯃꯐꯥꯎ ꯆꯥꯕ ꯉꯝꯗꯕꯒꯤ ꯀꯣꯄꯜ ꯀꯩ ꯀꯣꯄꯜ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯨꯝꯕꯁꯤꯗ ꯑꯣꯛ ꯀꯦꯖꯤ ꯑꯃ ꯆꯥꯕ ꯉꯝꯗꯕ ꯃꯤ ꯑꯅꯤ ꯍꯥꯏꯕꯗꯣ ꯏꯕꯥꯅꯤꯅꯦꯕ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯉꯝꯂꯛꯈꯤꯅꯤꯗ ꯀꯔꯝ ꯀꯥꯟꯗ ꯀꯦꯖꯤ ꯉꯝꯗꯣꯏꯕ ꯑꯃꯒꯁꯦ ꯀꯔꯝ ꯀꯥꯟꯗ ꯉꯝꯗꯣꯏꯕ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯇꯣꯏꯅ ꯆꯠꯂꯀꯥꯟꯗꯀꯣ ꯄꯤꯌꯨ ꯄꯥꯏ ꯁꯣꯏꯅ ꯉꯝꯅꯤ ꯏꯕꯥꯅꯤꯁꯦ ꯑꯁ ꯀꯩ ꯉꯥꯅꯨꯒꯨꯝꯕ ꯍꯥ ꯍꯣꯏ ꯑꯗꯨꯒ ꯌꯦꯟꯒꯨꯝꯕꯗꯤ ꯏꯔꯥꯏ ꯂꯥꯏ ꯉꯝꯃꯦꯗ ꯉꯝꯃꯤ ꯁꯟꯒꯨꯝꯕꯁꯨ ꯌꯦꯟ ꯏꯔꯥꯏ ꯂꯥꯏ ꯃꯄꯨꯝꯃꯗꯤ ꯉꯝꯃꯦꯗ ꯉꯝꯅꯤꯗ ꯑꯩ ꯆꯥꯔꯤꯗꯨꯗꯤ ꯉꯥꯅꯨ ꯃꯄꯨꯝ ꯑꯃ ꯑꯗꯨ ꯉꯝꯅꯤ ꯑꯗꯨ ꯑꯣꯛꯁꯥꯗꯤ ꯌꯥꯗ꯭ꯔꯦ ꯑꯣꯛꯁꯥꯗꯤ ꯄꯨꯔꯥ ꯀꯣꯛꯊꯣꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯎꯄꯥꯏ ꯂꯩꯇꯦꯅ ꯑꯁ ꯅꯨꯡꯉꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯚꯤꯗꯤꯑꯣ ꯃꯄꯨꯡ ꯐꯥꯗꯕꯁꯦ ꯍꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯖꯅ ꯂꯣꯏꯁꯤꯜꯂꯗꯤꯀꯣ ꯌꯦꯡꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯅꯦꯕ ꯑꯩ ꯉꯝꯅꯕꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨ ꯑꯁ ꯈꯜꯂꯤꯁꯤꯒ ꯈꯪꯗ꯭ꯔꯦ ꯃꯁꯤ ꯃꯨꯛꯕꯥꯡ ꯏꯆꯥꯁꯦ ꯇꯧꯕꯁꯦ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯕꯨꯗꯤ ꯋꯥꯈꯜꯂꯣꯟꯅꯦꯕꯀꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯣꯡꯉꯗꯤꯀꯣ ꯏꯟꯁꯥꯡꯁꯦ ꯑꯩ ꯇꯥꯔꯀꯥꯟꯗ ꯌꯧꯗꯕꯣꯏ ꯍꯥꯎꯗꯕꯣꯏ ꯉꯥꯛꯇ ꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯃꯤꯅꯒ ꯊꯣꯡꯕꯤꯔꯗꯤ ꯑꯗꯨꯝ ꯄꯪꯍꯥꯎꯗ ꯍꯥꯎꯕꯣꯏ ꯑꯗꯨꯃꯥꯏꯅ ꯅꯤꯡꯕ ꯑꯩꯁꯦ ꯑꯩ ꯅꯉꯣꯟꯁꯨ ꯍꯥꯏꯗꯅꯀꯣ ꯑꯗꯨꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯅꯒꯨꯝꯕ ꯊꯣꯡꯉꯒ ꯀꯝꯄ꯭ꯂꯤꯠꯇ ꯊꯝꯃꯝꯃꯦ ꯍꯥꯏꯔꯒꯀꯣ ꯍꯦꯛ ꯂꯥꯛꯑꯒ ꯐꯝꯃ ꯆꯥꯔꯗꯤ ꯉꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯅꯠꯇ꯭ꯔ ꯑꯩꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯔꯕꯅꯤꯅꯀꯣ ꯆꯥꯅꯤꯡꯂꯛꯇꯕ ꯅꯣꯏ ꯁꯤꯃꯗꯤ ꯉꯝꯃꯔꯣꯏꯍꯦ ꯁꯤ ꯆꯥꯛꯁꯤ ꯆꯥ ꯉꯝꯃꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯁꯨ ꯀꯪꯕ ꯐꯥꯎꯕꯗ ꯑꯩ ꯏꯁꯥꯗ ꯑꯩꯁꯨꯅꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯉꯝꯃꯒꯩꯅꯗꯤ ꯂꯧꯁꯤꯟꯕꯅꯦ ꯑꯗꯨ ꯉꯝꯗꯦ ꯑꯩ ꯆꯥꯛ ꯆꯥꯛꯈꯣꯝ ꯆꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯅꯤ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯁꯤ ꯇꯁꯦꯡꯅ ꯄꯥꯝꯃꯨꯏꯗ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯑꯩꯒꯤ ꯁꯤꯡꯖꯨꯗꯤ ꯂꯣꯏꯈ꯭ꯔꯦ ꯋꯥꯔꯦꯗ ꯄꯥꯝꯃꯨꯏ ꯍꯥꯏꯕꯁꯤ ꯇꯣꯏꯁꯤꯜꯂꯨꯒꯨꯝꯁꯨ ꯇꯧ ꯍꯦꯛ ꯆꯥꯕ ꯍꯧꯔꯒ ꯊꯣꯛꯄ ꯍꯥꯟꯅ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯇꯜꯂꯦ ꯃꯊꯪꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯩ ꯚꯤꯗꯤꯑꯣꯗꯀꯣ ꯍꯣꯏ ꯄꯨꯟꯁꯤꯒꯤꯗꯤ ꯍꯥꯏꯕꯨꯗꯤ ꯍꯥꯏꯔꯣꯏ ꯉꯝꯕꯤ ꯌꯥꯔꯤꯕꯃꯈꯩ ꯑꯩ ꯄꯣꯛ ꯆꯥꯗꯅꯕ ꯍꯣꯠꯅꯔꯅꯤ ꯉꯝꯗꯦꯅ ꯏꯁꯤꯡꯒ ꯄꯪꯊꯛꯇ ꯊꯛꯅꯤꯡꯉꯦꯕ ꯑꯗꯨ ꯊꯕꯤ ꯆꯥꯕꯁꯦ ꯈꯔ ꯐꯩꯀꯣ ꯉꯟꯇꯛ ꯂꯦꯛꯊꯣꯛꯑꯀꯥꯟꯗ ꯅꯪꯒꯤ ꯆꯥꯛꯀ ꯂꯣꯏ ꯆꯥ ꯉꯝꯃꯦ ꯍꯥꯏꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤꯅꯦ ꯑꯩꯁꯨ ꯊꯟꯗꯤ ꯊꯜꯂꯕꯅꯦ ꯉꯝꯗꯕ ꯌꯥꯗꯦꯅ ꯆꯥꯎ ꯑꯩꯗꯤ ꯉꯝꯗ꯭ꯔꯦ ꯑꯁꯦꯡꯕ ꯑꯅꯤꯃꯛ ꯉꯝꯗ꯭ꯔꯗꯤ ꯑꯗꯨꯅ ꯐꯖꯔꯣꯏꯕ ꯅꯪꯅ ꯉꯝꯃꯣꯀꯣ ꯉꯁꯤꯗꯤꯀꯣ ꯑꯩ ꯉꯝꯗꯦ ꯁꯦꯡꯅ ꯍꯥꯏꯒꯦ ꯑꯗꯨ ꯑꯩꯁꯤ ꯉꯝꯗꯕꯗꯤ ꯌꯥꯔꯣꯏꯕꯀꯣ ꯚꯤꯗꯤꯑꯣꯗ ꯐꯝꯃꯁꯨ ꯉꯥꯏ ꯂꯩꯕꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯥꯛꯅꯦꯕ ꯑꯁꯤꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯤꯔꯥꯏꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯃꯤꯔꯥꯏꯕ ꯂꯣꯏꯅꯃꯛꯇꯤ ꯌꯥꯗꯦ ꯉꯝꯅꯕꯗꯤ ꯆꯥꯒꯅꯤ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯕꯗꯤ ꯉꯝꯃꯔꯣꯏ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯒ ꯆꯥꯒꯦꯕ ꯑꯁꯦꯡꯕ ꯑꯩ ꯉꯝꯗꯦꯕ ꯁꯤꯗꯤ ꯑꯩꯁꯦ ꯑꯣꯛꯁꯥ ꯆꯥꯕ ꯉꯝꯗꯕ ꯃꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯁꯦ ꯅꯪ ꯁꯤꯡꯖꯨ ꯆꯥꯎꯔꯦ ꯂꯧꯔꯣ ꯁꯤꯁꯨ ꯆꯥꯔꯣ ꯑꯩꯗꯤ ꯄꯥꯛ ꯉꯝꯗꯦꯗ ꯃꯇꯨꯝ ꯑꯃ ꯆꯥꯕ ꯉꯝꯗꯦ ꯃꯌꯥꯝ ꯐꯥꯒꯤꯗꯤ ꯅꯠꯇꯦꯀꯣ ꯅꯣꯏ ꯚꯤꯗꯤꯑꯣꯗ ꯎꯕꯩꯀꯣ ꯌꯥꯝ ꯆꯥꯎꯗꯕ ꯃꯥꯟꯕꯩ ꯋꯥꯅꯤꯀꯣ ꯇꯨ ꯑꯩ ꯉꯝꯗꯦ ꯁꯤꯃ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯈꯨꯗꯨꯝ ꯃꯨꯛꯇꯨ ꯆꯥꯎꯋꯦꯕ ꯁꯨꯃꯥꯏ ꯃꯨꯛꯅꯦꯕ ꯇꯨ ꯁꯤ ꯄꯤꯁ ꯇꯧꯔꯗꯤ ꯑꯅꯤ ꯑꯍꯨꯝ ꯑꯁꯤ ꯁꯤꯃꯨꯛ ꯈꯔ ꯄꯤꯛꯑ ꯑꯩ ꯉꯁꯥꯏ ꯑꯍꯥꯟꯕ ꯊꯥꯡꯒꯠꯄꯗꯣ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯩꯅ ꯄꯥꯏꯕꯗ ꯆꯥꯕꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯐꯥꯒꯤ ꯅꯠꯇ꯭ꯔꯦ ꯑꯁꯦꯡꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯇꯞꯅ ꯁꯤ ꯆꯥꯔꯒꯦ ꯄꯨꯛꯁꯦ ꯄꯨꯔꯥ ꯊꯥꯡꯒꯠꯂꯦ ꯄꯤꯛ ꯊꯥꯡꯒꯠꯂꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯄꯤꯛ ꯊꯜꯂꯦ ꯄꯨꯛꯁꯦ ꯑꯩ ꯀꯔꯤꯝꯁꯨ ꯆꯥꯕ ꯅꯠꯇꯦ ꯉꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ ꯆꯥꯛꯁꯨ ꯈꯤꯇꯪꯅꯦ ꯑꯌꯨꯛꯀꯤ ꯍꯣꯔꯦꯟ ꯑꯁ ꯅꯨꯡꯗꯥꯡꯗꯤ ꯃꯨꯛꯕꯥꯡ ꯇꯧꯅꯤꯅꯀꯣ ꯕꯦꯔꯥꯅꯤꯍꯦ ꯅꯨꯡꯁꯤꯠꯅ ꯉꯥꯛꯇ ꯉꯥꯏ ꯑꯩ ꯉꯁꯥꯏ ꯆꯥꯛ ꯂꯥꯝꯕꯩ ꯇꯥꯏꯃꯤꯡ ꯑꯃ ꯂꯩꯈꯤꯕꯀꯣ ꯑꯗꯨꯗ ꯆꯥꯍꯧꯔꯝꯃꯗꯤ ꯐꯒꯗꯕꯅꯦꯕ ꯑꯩꯅ ꯂꯥꯝꯃꯦ ꯅꯉꯣꯟꯗ ꯍꯥꯏꯕꯗꯣ ꯊꯣꯡꯉꯤꯉꯩꯗ ꯏꯟꯁꯥꯡ ꯊꯣꯡꯕ ꯀꯩꯅꯣ ꯍꯧꯔꯛꯄꯩ ꯃꯇꯝꯗꯨꯗ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯏꯕꯅꯦꯕ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯧꯔꯛꯄꯩ ꯇꯥꯏꯃꯤꯡꯗ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯏꯕꯅꯦꯕꯀꯣ
ꯑꯗꯣ ꯑꯁ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯇꯥꯟꯇꯣ ꯑꯩꯒꯤ ꯆꯥꯛ ꯊꯣꯔꯛꯄꯥꯎ ꯆꯥ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯥꯎꯕꯤꯔꯅꯨ ꯌꯥꯝ ꯁꯤ ꯐꯖꯅ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯣꯊꯥꯔꯒ ꯆꯥꯔꯒꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯃꯌꯥꯝ ꯅꯪ ꯁꯤ ꯆꯥ ꯉꯝꯗꯕ ꯑꯩꯅ ꯄꯣꯠꯅꯦ ꯅꯨꯡꯉꯥꯏꯕꯅꯤ ꯅꯨꯡꯁꯤꯔꯒꯅꯤ ꯑꯁ ꯏꯕꯥꯅꯤꯁꯦ ꯃꯊꯣꯡ ꯆꯥꯗꯕ ꯑꯅꯤꯅꯦꯕ ꯄꯣꯛ ꯀꯦꯖꯤ ꯑꯃꯐꯥꯎ ꯆꯥꯕ ꯉꯝꯗꯕ ꯃꯤꯅꯦꯕ ꯏꯕꯥꯅꯤꯁꯦꯀꯣ ꯍꯥꯒꯠꯆꯩ ꯉꯥꯅꯨꯒꯨꯝꯕ ꯌꯦꯟꯒꯨꯝꯕ ꯁꯟꯒꯨꯝꯕ ꯑꯣꯏꯔꯗꯤ ꯆꯥ ꯉꯝꯒꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯝ ꯐꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯄꯨꯔꯥ ꯃꯨꯛꯕꯥꯡ ꯐꯦꯜ ꯑꯣꯏꯔꯦ ꯃꯌꯥꯝ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯐ꯭ꯂꯣꯞ ꯆꯠꯂꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯄꯪꯕ ꯅꯅꯥꯎꯁꯤꯡꯅꯤ ꯈꯜꯂꯒꯀꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯗꯣ ꯃꯌꯥꯝꯗꯣ ꯑꯄꯪꯕ ꯅꯅꯥꯎꯁꯤꯡꯅꯤ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯃꯊꯪꯗꯗꯤ ꯐꯖ ꯐꯖꯕ ꯑꯩꯗꯤ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯈꯛꯇꯒꯤ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯊꯥꯒꯠꯀꯦ ꯈꯜꯂꯦꯕꯀꯣ ꯃꯌꯥꯝꯒꯤꯗꯁꯨ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯇꯥꯟ ꯆꯥꯕ ꯃꯇꯝꯗ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯑꯩ ꯄꯨꯔꯒ ꯑꯗꯨꯝ ꯂꯥꯛꯀꯦ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯉꯝꯗ꯭ꯔꯦ